Kamdaurino nang mapanda lairuro asomda imungi mi yaudadi yaroi laikatpa hore thouro nandomcha do kapada masado phibam tadri memthoi chalo manakta laibiru cho ising glass amda puraklamo memthoi yare ne nangna muk chendana lairenu aina harise chalo ne nandomcha gi manakta ising dudi swaidage angang amada thaudagi ibunga masado kamdaure Lahau yam kana tauri ima. Inin lamba khonjel chaithokna taramba maraktuda purnagi khonjel na kona thangda tarakpadu thoibi mamit tapna pangthorai. Mangda mase marang oina urambadagi mayek sengdorakli. Purna magi manakta phamlaga phi amonba amana makhutta tapna nanthokpiri. Mana mamit pangtholakpaduda nanthokhlambadu leplaga Manakta nak nun tharakuna Thoibi Gyan tarabo nangbo Khara phabro kaidauge kok chikpro Masa nungai tabaga Purna na tapthana ming na hanglakpa wahangduga pasinkiduna Thoibi mamitagi mapi tapna tarai Tamphana Bungo gyan laklabo Purna mama na hanglido khomde Makhutna tarakliba Thoibi gi mapi du taithoklaga Kaigi kapino kapkanuse Gyan laklabanina doctor chatsi Ai gari phawba thangura Thoibi asonba khonjel da khumlai Asthi loiraba Loidri hawbada ngairi se ai thange se sumai sum leiba se phatte doctor chatsi Ai hawgatpa ngamni yamo Tumin layo Nasa se lai hawna thak nikla sipaw hawgala chatke di kaino yam kan madangna Purna mama da onsilaga Ima chachira gyan laklabanina ayamu pantharaga lainingtre Hoi chatsi ai memthoi hoida pau piramge haidana chatpa nungaite moisu ipapa khatlani Tampha wado hairamlaga hobe kadudagi thoki Thoibi makhutna sauraga tapna hogalai Masadudi nikle Memthoi sumandom chasu khudakta perprop chensilai memthoi hek changlakpaga Inham sigyan laaba Purna na Lai Ekhoy chatlagi memthoi Ine Memthoi mandom chana Onthokpa haiduni Ekhoy su kaimta yawba ngamdre Tamphana amuk Ihe adugibu Yumda karma asuk chawba ama thoklaga karamna somda mo haidorakani kaisu kaidese Memthoi peri tawduna Ai shorat yawdrasu laklaga yambo Numit khara khaknida yanida memthoi kaisu tawroi pakhat kanu ai leirisidi Thoibi tapna phamungdagi hogalai adubu makhong ani thaduna lepa ngamdre Purna na phamlambadagi mapa chana mangolomda tusilai Purna sukhutlai thuna phaduna ngai Masa phawba chumna lepa ngamdre sida yam akanba saida Tampha mamauda nungaitana yengi Purna wa makha tadre Ma ahenba wa ngangdabi Thoibibu thangatuna pamkhatlaga kadudagi puthorai Tamphasu maningdo hobe ine Thoibina illiba phidu machi hentharakduna leimaida chingbadu changsinduna khomgatlaga maningda paiduna ine Thoibi purnagi ngaksamda makhut aniduna konduna yali Mamit anido pina punglupladuna
ꯇꯇꯨ ꯃꯥꯕꯨ ꯊꯥꯡꯂꯤꯕ ꯄꯨꯔꯅꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯇꯤꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯈꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯄꯨꯊꯣꯔꯛꯄꯗꯨ ꯅꯥꯛ ꯌꯦꯠꯇ ꯃꯤ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯅꯍꯧꯏ꯫ ꯉꯁꯥꯏ ꯋꯥꯟꯊꯕ ꯅꯨꯄꯤꯗꯨꯔꯣ ꯑꯁꯤꯕꯣ? ꯃꯥꯅꯤ, ꯆꯠꯂꯝꯕꯗꯒꯤ ꯂꯦꯛꯊꯔꯛꯄꯗꯣ꯫ ꯃꯦꯝꯊꯣꯏꯍꯣꯏꯒ ꯀꯩ ꯊꯣꯛꯅꯒꯦ? ꯃꯥꯅ ꯊꯕꯛ ꯁꯨꯕ ꯌꯨꯝꯗꯨꯒꯤ ꯃꯧꯅꯤ ꯍꯥꯏꯌꯦ꯫ ꯄꯨꯔꯅ ꯃꯈꯣꯏ ꯒꯥꯔꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯊꯣꯏꯕꯤꯕꯨ ꯏꯔꯦꯟꯖꯅ ꯐꯝꯍꯜꯂꯤ꯫ ꯇꯝꯐꯥꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯃꯃꯧꯕꯨ ꯃꯉꯣꯟꯂꯣꯝꯗ ꯃꯀꯣꯛꯇꯨ ꯉꯥꯊꯍꯟꯗꯨꯅ ꯐꯝꯃꯤ꯫ ꯕꯤꯔꯦꯟꯁꯨ ꯄ꯭ꯔꯞ ꯀꯥꯔꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯕꯤꯔꯦꯟꯅ ꯀꯛꯆꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯈꯤꯁꯤꯔ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯔꯅꯅ ꯌꯥꯗꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯖꯦꯅꯤꯝꯁ ꯇꯝꯅ ꯁꯥꯡꯅꯁꯨ ꯁꯥꯡꯅ ꯊꯧꯙꯔꯛꯏ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯦꯀꯞ ꯆꯠꯄ ꯗꯣꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯊꯣꯏꯕꯤꯕꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯄꯨꯔꯅꯅ ꯐꯩꯖꯣꯝꯃꯣ ꯀꯔꯤꯋꯣ ꯁꯦꯠꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯍꯥꯏꯔꯞ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯄꯨꯔꯅ? ꯂꯥꯏꯍꯧ ꯌꯥꯝ ꯀꯟꯅ ꯇꯧꯔꯦ꯫ ꯃꯁꯥꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯂꯥꯏꯍꯧ ꯃꯆꯥ ꯍꯧꯕꯗꯣ ꯅꯠꯇ꯭ꯔꯦ ꯑꯁꯤꯗꯤ꯫ ꯑꯁꯇꯤ ꯑꯃ ꯆꯠꯄꯅꯤ, ꯑꯗꯨꯗ ꯋꯥꯟꯊꯔꯦ, ꯑꯝꯇ ꯌꯦꯡꯉꯣ꯫ ꯗꯣꯛꯇꯔ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯇꯦꯝꯄꯔꯦꯆꯔ ꯑꯣꯜꯂꯤ, ꯕꯤꯄꯤꯁꯨ ꯌꯦꯡꯉꯤ꯫ ꯄꯨꯔꯅ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯣ ꯇꯧꯐꯝ ꯈꯪꯗꯅ ꯑꯃꯅ ꯑꯃꯗ ꯄꯥꯏꯁꯤꯟꯅꯔꯒ ꯂꯩ꯫ ꯃꯥ ꯋꯥꯈꯜ ꯃꯅꯨꯡꯗꯨꯁꯨ ꯆꯔꯥꯡꯅꯕ ꯑꯀꯤꯕ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ꯫ ꯃꯆꯤꯟꯃꯛꯅ ꯃꯥ ꯄꯥꯈꯠꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯃꯃꯤ ꯇꯥꯔꯤ꯫ ꯇꯝꯐꯥꯁꯨ ꯕꯤꯔꯦꯟꯁꯨ ꯋꯥꯗꯤ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗꯣꯛꯇꯔꯗꯨꯅ ꯕꯤꯄꯤꯁꯦ ꯈꯔ ꯂꯣ ꯑꯣꯏꯔꯦ, ꯑꯗꯨꯒ ꯄꯨꯔꯅ ꯍꯥꯏꯔꯛꯑꯣ ꯍꯦꯛꯇ꯫ ꯇꯦꯁ ꯈꯔ ꯇꯧꯁꯤ, ꯂꯪꯁꯀꯤ ꯑꯦꯛꯁꯔꯦ ꯑꯃ ꯂꯧꯊꯣꯛꯁꯤ, ꯑꯗꯨꯒ ꯕ꯭ꯂꯗꯀ ꯌꯨꯔꯤꯟꯒꯁꯨ ꯇꯦꯁ ꯇꯧꯁꯤ꯫ ꯏꯟꯐꯦꯛꯁꯟ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯣ ꯈꯪꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯃꯗꯤ ꯅꯪꯁꯨ ꯈꯪꯂꯝꯂꯅꯤ, ꯇꯦꯁ ꯃꯌꯥꯝꯗꯣ ꯌꯥꯝ ꯊꯨꯅ ꯇꯧꯁꯤ ꯄꯨꯔꯅ꯫ ꯄꯨꯔꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯁꯤꯝꯇꯝꯁ ꯃꯌꯥꯝꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯏꯇꯥꯎ? ꯐꯤꯚꯔ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄꯒꯨꯝꯕꯒꯤꯅꯤ꯫ ꯇꯦꯁ ꯔꯤꯖꯜ ꯂꯥꯛꯇ꯭ꯔꯤꯈꯩ ꯑꯩ ꯑꯦꯛꯖꯦꯛ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯂꯪꯁꯀꯨꯝꯕꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯝꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯀꯩꯁꯨ ꯆꯤꯡꯅꯒꯅꯨ, ꯂꯣꯏꯅꯃꯛ ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯂꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯇꯦꯁꯁꯤꯡꯗꯣ ꯑꯊꯨꯕꯗ ꯇꯧꯔꯁꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯊꯔꯨꯔꯒꯦꯔꯥ? ꯇꯦꯁꯇꯨꯗꯤ ꯍꯌꯦꯡ ꯇꯧꯁꯤ꯫ ꯍꯧꯖꯤꯛ ꯊꯣꯏꯕꯤꯁꯦ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯔꯦ, ꯈꯔ ꯄꯣꯊꯥꯍꯜꯂꯒ ꯈꯤꯇꯪ ꯀꯟꯈꯠꯂꯛꯄꯗ ꯇꯦꯁꯁꯤꯡꯗꯣ ꯃꯔꯤ ꯇꯧꯁꯤ꯫ ꯌꯨꯝꯗ ꯄꯣꯊꯥꯍꯟꯕ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ꯫ ꯃꯗꯨꯅ ꯐꯔꯦ, ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯍꯜꯂꯨꯔꯣ꯫ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯣꯊꯥꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯁꯥꯁꯤꯁꯨ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯈꯤꯕꯒꯤ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯌꯥꯔꯒꯗꯤ ꯗ꯭ꯔꯤꯞ ꯍꯥꯞ ꯕꯣꯇꯜ ꯑꯃ ꯀꯥꯞꯄꯤꯌꯨ꯫ ꯄꯨꯔꯅ ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯑꯇꯩ ꯈꯔ ꯁꯥꯔꯒ ꯊꯣꯏꯕꯤꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯃꯅꯥꯛꯀꯤ ꯅꯔꯁ ꯑꯃ ꯀꯧꯔꯒ ꯗ꯭ꯔꯤꯞꯇꯨ ꯀꯥꯞꯍꯜꯂꯤ꯫ ꯇꯝꯐꯥꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯏ꯫ ꯋꯥꯇꯔ ꯕꯦꯒꯀ ꯍꯥꯜꯂꯒ ꯑꯣꯝꯍꯜꯂꯤ꯫ ꯄꯨꯔꯅꯁꯨ ꯊꯣꯏꯕꯤꯒꯤ ꯅꯥꯀꯜꯗ ꯐꯝꯂꯒ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯒꯠꯂꯤꯕ ꯃꯁꯥꯗꯨ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤ꯫ ꯊꯣꯏꯕꯤ ꯄꯨꯔꯅꯗ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯒꯤ ꯇꯞꯅ ꯃꯄꯤ ꯇꯥꯔꯛꯏ꯫ ꯁꯨꯝ ꯀꯞꯂꯤꯁꯤꯕꯨ ꯀꯩꯅꯣꯃꯤ ꯅꯪꯕꯣ? ꯌꯥꯝꯕꯣ, ꯍꯥꯎꯅꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯒꯅꯨ꯫ ꯑꯩ ꯁꯤꯔꯁꯨ ꯏꯪꯅ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯀꯔꯤꯅꯣ ꯃꯁꯤꯅ ꯆꯣꯏꯇ꯭ꯔꯪꯗ ꯉꯥꯡꯂꯤꯁꯤꯕꯣ? ꯁꯤꯕꯒ ꯄꯜꯂꯛꯀꯅꯨ, ꯇꯨ ꯆꯨꯡꯉꯤ꯫ ꯑꯩ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯍꯥꯔꯠ ꯑꯦꯇꯦꯛꯇ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯌꯥꯝꯕꯣ, ꯍꯥꯎ, ꯇꯥꯏꯌꯦ꯫ ꯊꯣꯏꯕꯤ ꯀꯞꯅꯤꯡꯕꯅ ꯈꯣꯟꯖꯦꯜꯗꯨ ꯐꯨꯟꯒꯠꯂꯛꯂꯤ꯫ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯅꯤꯡꯉꯤ꯫ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯦ, ꯍꯌꯦꯡꯋꯥꯏ ꯄꯣꯛ ꯍꯧꯔꯀꯥꯟꯗ ꯕꯥꯁꯃꯣꯜꯒ ꯇꯩꯃꯤꯟꯅꯗꯣꯏꯅꯤꯅꯦ꯫ ꯍꯟꯅꯨꯔꯀꯥꯟꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕꯒꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯏꯅꯥꯛꯇꯒꯤ ꯅꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯁꯨ ꯑꯩꯅ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯟꯒꯅꯤ, ꯆꯠꯍꯜꯂꯣꯏꯌꯦ꯫ ꯊꯣꯏꯕꯤ ꯄꯨꯔꯅꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯊꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯌꯥꯟꯕꯤꯌꯨꯀꯣ꯫ ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ꯫ ꯄꯨꯔꯅ ꯊꯣꯏꯕꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯧꯕ ꯋꯥ ꯉꯥꯡꯂꯨꯁꯦ, ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯗꯣꯛꯁꯤ꯫ ꯊꯣꯏꯕꯤ
ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯑꯩ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯗꯧꯔꯦ꯫ ꯑꯦꯛꯖꯥꯝ ꯑꯃ ꯂꯩ꯫ ꯍꯌꯦꯡ ꯍꯪꯆꯤꯠ ꯊꯥꯗꯧꯕ꯫ ꯑꯗꯨ ꯊꯥꯔꯒ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯔꯗꯧꯅꯤ꯫ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯄꯤꯔꯛꯂꯅꯤ꯫ ꯑꯗꯨꯗ ꯏꯕꯥꯅꯤ ꯍꯅꯤꯃꯨꯟ ꯆꯠꯁꯦ ꯍꯥ? ꯊꯕꯛ ꯃꯐꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 3ꯗꯤ ꯂꯩꯔꯅꯤ꯫ ꯏꯕꯥꯅꯤ ꯆꯍꯤ 3 ꯍꯅꯤꯃꯨꯟ ꯇꯧꯁꯤ꯫ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯌꯦꯞꯂꯒ ꯌꯨꯝꯗ ꯊꯣꯛꯂꯛꯁꯤ꯫ ꯊꯣꯏꯕꯤ ꯄꯨꯔꯅꯒꯤ ꯋꯥꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯅꯁꯛꯅꯦꯅ ꯋꯥꯟꯊꯔꯁꯨ ꯐꯖꯩ, ꯂꯩꯍꯧꯍꯧꯔꯁꯨ ꯐꯖꯩ꯫ ꯀꯝꯗꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯀꯔꯤ ꯙꯥꯇꯨꯅ ꯁꯥꯔꯛꯄ ꯃꯩꯗꯥꯅꯣ? ꯊꯣꯏꯕꯤ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ, ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯍꯪꯉꯣ ꯌꯥꯝꯕꯨꯡ꯫ ꯃꯉꯥꯜꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩ? ꯊꯣꯏꯕꯤ ꯄꯨꯔꯅꯒꯤ ꯋꯥꯍꯪꯗꯨꯗ ꯅꯣꯛꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯃꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯐꯖꯕꯩ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ꯫ ꯊꯤꯕꯗꯤ ꯌꯥꯝꯕꯨꯡꯅ ꯍꯦꯟꯃꯜꯂꯦ꯫ ꯕꯦꯁ, ꯑꯇꯩ ꯑꯇꯩ ꯈꯪꯗꯦ, ꯍꯦꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯕꯨ ꯅꯞꯄꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯊꯣꯏꯕꯤ ꯃꯆꯤꯟꯗꯤ ꯀꯥꯊꯣꯛꯇꯕꯤꯗ ꯅꯣꯛꯂꯛꯏ꯫ ꯄꯨꯔꯅꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯐꯤ ꯑꯃꯣꯟꯕꯗꯨꯗ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤ꯫ ꯊꯣꯏꯕꯤ ꯇꯞꯅ, ꯌꯥꯝꯕꯨꯡ, ꯍꯥꯎꯅꯦ꯫ ꯃꯉꯥꯜꯗꯒꯤ ꯌꯥꯝꯕꯨꯡꯅ ꯋꯥꯡꯕꯁꯨ ꯍꯦꯜꯂꯤ꯫ ꯄꯨꯔꯅ ꯅꯣꯛꯂꯗꯨꯅ, ꯑꯇꯩꯗꯤ? ꯂꯦꯝꯖꯕꯁꯨ ꯍꯦꯜꯂꯤ꯫ ꯈꯗꯥꯡ ꯀꯟꯕꯁꯨ ꯍꯦꯜꯂꯤ꯫ ꯏꯁꯥꯅ ꯌꯥꯖꯩ꯫ ꯃꯒꯨꯟ ꯂꯩꯕꯁꯨ ꯍꯦꯜꯂꯤ꯫ ꯄꯨꯔꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯄꯨꯔꯅꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ, ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯤ꯫ ꯄꯨꯔꯅ ꯅꯥꯟꯊꯣꯛꯂꯝꯕ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯂꯒ ꯊꯣꯏꯕꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯝꯕꯥꯜ ꯃꯈꯥꯗꯨ ꯈꯤꯇꯪ ꯌꯥꯇꯣꯟꯅ ꯆꯤꯛꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯅꯝꯊꯗꯨꯅ ꯄꯥꯏꯔꯝꯕ ꯐꯤꯗꯨ ꯅꯥꯀꯜꯗ ꯐꯗ꯭ꯔꯪ ꯐꯗ꯭ꯔꯪ ꯀꯟꯊꯣꯛꯏ꯫ ꯀꯔꯤ ꯑꯃꯣꯠꯄꯕꯨ ꯌꯥꯎꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯉꯍꯥꯟꯈꯩꯗꯤ ꯃꯥꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯂꯒ ꯊꯣꯏꯕꯤꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯄꯅꯤ꯫ ꯉꯁꯤꯅ ꯊꯣꯏꯕꯤꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯃꯥ ꯈꯤꯇꯪ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯄꯨꯔꯅꯅ, ꯑꯍꯝ꯫ ꯊꯣꯏꯕꯤ ꯄꯨꯔꯅꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯉꯁꯤ ꯎꯕꯗꯨꯗ ꯃꯊꯟꯇ ꯈꯪꯍꯧꯗꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯌꯥꯔꯦꯗꯥ, ꯅꯣꯛꯏꯅꯦꯅ ꯇꯧꯔꯤꯗꯨ ꯏꯁꯣꯟ ꯁꯣꯟꯈꯩ, ꯈꯅꯥꯎꯗ ꯁꯣꯔ ꯑꯃꯨꯛ ꯆꯞꯈꯤꯅꯤ꯫ ꯊꯣꯏꯕꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯆꯤꯟꯗ ꯈꯨꯝꯃꯤ꯫ ꯄꯨꯔꯅ ꯐꯛꯂꯥꯡ ꯘꯔꯤꯗꯨꯗ ꯌꯦꯡꯂꯒ, ꯄꯨꯡꯁꯦ ꯐꯅꯌꯥꯝ ꯊꯦꯡꯂꯝꯂꯦꯅꯦ꯫ ꯑꯩ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯀꯨꯝꯂꯨꯒꯦꯀꯣ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤꯅꯦꯅ ꯇꯧꯔꯤꯗꯣ ꯍꯥꯏꯔꯞ ꯌꯦꯡꯕꯤꯔꯨꯒꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯈꯔꯁꯨ ꯄꯨꯈꯠꯂꯛꯀꯦ꯫ ꯄꯨꯔꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯂꯦꯞꯈꯠꯂꯛꯄꯗ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ꯫ ꯄꯣꯀꯦꯠꯇꯨ ꯍꯨꯝꯂꯒ ꯂꯧꯈꯠꯇꯨꯅ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯁꯨꯅꯤꯜ꯫ ꯀꯝꯗꯧꯔꯤ ꯏꯇꯥꯎ? ꯌꯨꯝꯗ ꯂꯩꯔꯦ꯫ ꯂꯥꯏꯍꯧꯕꯨꯗꯤ ꯈꯔ ꯅꯦꯝꯊꯈ꯭ꯔꯦ꯫ ꯍꯌꯦꯡ ꯇꯦꯁ ꯇꯧꯁꯤ ꯍꯥꯏ꯫ ꯑꯩꯒꯤ ꯁꯨꯇꯤꯗꯣ ꯈꯔꯒ ꯁꯥꯡꯗꯣꯛꯅꯤꯡꯉꯤ꯫ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯑꯦꯛꯖꯥꯝꯗꯨꯗꯤ? ꯊꯥꯗ꯭ꯔꯁꯨ ꯌꯥꯏꯗ꯫ ꯑꯗꯨꯗꯤ ꯇꯧꯅꯨꯍꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯅꯤ, ꯐꯠ ꯊꯥꯗꯣꯛꯂꯝꯂꯒ ꯑꯃꯨꯛ ꯍꯟꯈꯣ꯫ ꯌꯥꯅꯕ ꯁꯥꯔꯗ ꯍꯥꯏꯅꯁꯤ, ꯌꯥꯁꯨ ꯌꯥꯔꯛꯀꯅꯤꯗ꯫ ꯍꯣꯏ, ꯃꯇꯝꯗꯨ ꯂꯥꯛꯂꯀꯥꯟꯗ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯇꯝ ꯂꯥꯛꯂꯒ ꯅꯠꯇꯦ, ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯤꯀோ꯫ ꯆꯥꯟꯁ ꯍꯥꯏꯁꯦ ꯑꯅꯤꯔꯛ ꯂꯥꯛꯄꯒꯤ ꯑꯁꯥ ꯇꯧꯔꯨꯅꯨ꯫ ꯑꯃꯨꯛ ꯂꯥꯛꯂꯤꯉꯩꯁꯤꯗ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯗꯤ ꯌꯨꯝꯗ ꯏꯃꯥꯁꯤ ꯍꯣꯏ ꯂꯩꯔꯤꯗꯅ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯀꯝꯗꯧꯈ꯭ꯔꯒꯦꯗꯣ ꯈꯪꯅꯤꯡꯗꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ꯫ ꯁꯣꯝꯗꯁꯨ ꯑꯖꯤꯠꯀꯤ ꯋꯥꯔꯣꯏ ꯄꯨꯠꯄꯨꯅꯕ ꯀꯟꯅ ꯁꯤꯟ ꯂꯥꯡꯉꯤ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯥꯏꯗꯣꯔꯛꯄꯒ ꯉꯝꯗ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯒ ꯗꯥꯏꯔꯦꯛ ꯕꯖꯥꯔꯗꯅꯤ ꯏꯃꯥ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯂꯤꯁꯦ꯫ ꯍꯣꯏꯅꯦ, ꯅꯪꯁꯨ ꯏꯃꯨꯡꯒꯤ ꯗꯥꯏꯇ ꯄꯨꯕ ꯃꯤ ꯑꯣꯏꯔꯕꯅꯤꯅ ꯆꯤꯜꯂꯤꯕꯅꯤ꯫ ꯄꯨꯔꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯀꯥꯗꯨꯗ ꯃꯊꯟꯇ ꯉꯥꯏꯍꯥꯛ ꯂꯩꯕꯗꯨ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯄꯨꯔꯅꯅ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯗꯤ ꯐꯥꯒꯤ ꯈꯔ ꯇꯧꯕꯗꯨꯅ ꯋꯥꯈꯜ ꯑꯋꯥꯕꯁꯨ ꯃꯤꯀꯨꯞ ꯈꯔ ꯀꯥꯎꯕꯅꯤ꯫ ꯇꯧꯐꯝ ꯈꯪꯗ ꯃꯣꯟ ꯃꯌꯥꯗꯒꯤ ꯐꯣꯟꯗꯨ ꯂꯥꯝꯂꯒ ꯍꯥꯡꯗꯨꯅ ꯁꯨꯝ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯈꯪꯅꯤꯡꯗꯨꯅ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯊꯣꯏꯕꯤ, ꯅꯨꯡꯉꯥꯏꯔꯤꯕꯣ?
ꯊꯣꯏꯕꯤ ꯏꯉꯛꯉꯛꯅ ꯂꯩꯔꯤꯀꯥꯟꯗꯨꯗ ꯅꯝꯕꯔꯗꯨ ꯀꯣꯜ ꯂꯥꯛꯏ꯫ ꯃꯥꯁꯨ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯈꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯑꯩꯅꯦ, ꯃꯉꯥꯜꯅꯦ꯫ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩ ꯂꯩꯔꯦ ꯃꯉꯥꯜ? ꯅꯪꯅ ꯅꯝꯕꯔ ꯁꯤꯜꯂꯝꯗꯕꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯅꯨꯡꯉꯥꯏ ꯊꯣꯏꯕꯤ꯫ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯁꯥꯅꯤꯡꯗꯦ꯫ ꯐꯅ ꯌꯥꯝꯅ ꯆꯝꯕ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯂꯥꯟꯒꯅꯤ ꯃꯉꯥꯜ, ꯐꯣꯟ ꯊꯝꯃꯣ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯪꯒꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯤ꯫ ꯈꯪꯕ ꯄꯥꯝꯕꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯊꯤꯕꯗ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅꯔꯤꯌꯦ, ꯑꯩꯅ ꯂꯣꯏꯅ ꯎꯏ꯫ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯏꯁꯤꯕꯨ ꯃꯌꯥꯝꯅ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯉꯥꯡꯅꯔꯤꯕ ꯀꯥꯡꯕꯨꯗꯣ, ꯃꯈꯣꯏꯗꯣ, ꯂꯝꯆꯠ ꯌꯥꯎꯗꯕ ꯀꯥꯡꯕꯨꯗꯣ, ꯑꯗꯨꯒ ꯂꯣꯏꯅꯔꯛꯄ ꯍꯥꯏꯁꯦ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗꯣ ꯑꯄꯦꯟꯕ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯏꯅꯤ꯫ ꯃꯉꯥꯜ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ꯫ ꯑꯩꯅ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯔꯕꯅꯤ, ꯑꯗꯨꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯠꯇꯦ, ꯅꯨꯡꯗꯥꯡꯗꯅꯤ꯫ ꯊꯣꯏꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯃꯉꯥꯜ, ꯌꯥꯔꯦ ꯂꯦꯞꯄꯣ ꯅꯪꯒꯤ ꯋꯥꯗꯣ꯫ ꯊꯥꯖꯕ ꯊꯥꯖꯗꯕ ꯅꯪꯉꯣꯟꯗ ꯂꯩꯔꯦ꯫ ꯑꯩꯒꯤꯗꯤ ꯁꯨꯝ ꯅꯪꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯪꯂꯛꯄꯅꯤ꯫ ꯐꯔꯦ, ꯊꯝꯂꯒꯦ꯫ ꯃꯉꯥꯜ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯨꯔꯅꯅ ꯐꯤ ꯃꯆꯤ ꯄꯥꯏꯔꯒ ꯅꯨꯄꯤ ꯑꯃꯒ ꯃꯝꯂꯤꯕ ꯃꯐꯝ ꯑꯃꯗ ꯂꯦꯞꯄꯒꯤ ꯐꯣꯇꯣꯅꯤ꯫ ꯊꯣꯏꯕꯤ ꯃꯗꯨ ꯎꯕꯗ ꯀꯣꯛꯆꯧꯕꯤ ꯀꯥꯈ꯭ꯔꯦ꯫ ꯄꯨꯔꯅ ꯆꯝꯐꯨꯠ ꯍꯥꯞꯄ ꯕꯥꯎꯜ ꯑꯃ ꯄꯨꯔꯛꯑꯒ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤ ꯇꯔꯪ ꯑꯃꯗ ꯐꯝ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯗꯧꯔꯦ, ꯕꯨꯠ ꯑꯣꯛꯅꯕꯗꯧꯅ ꯇꯧꯔꯤꯁꯤꯅ? ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯄꯨꯔꯅꯗ ꯌꯦꯡꯉꯤ꯫ ꯄꯨꯔꯅ ꯅꯥꯛꯆꯦꯛꯇꯒꯤ ꯍꯥꯏꯔꯞ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯗꯨ ꯎꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯇꯞꯅ ꯁꯠꯂꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯅ ꯐꯣꯇꯣꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯥꯔꯛꯂꯤꯕ ꯃꯉꯥꯜꯒꯤ ꯅꯝꯕꯔꯗꯨꯗ ꯅꯝꯂꯒ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯃꯉꯥꯜꯁꯨ ꯁꯣꯝꯗ ꯊꯣꯏꯕꯤꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯣꯏ ꯅꯤꯡꯗꯅ ꯍꯔꯥꯎ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯊꯣꯏꯕꯤ, ꯑꯩ꯫ ꯄꯨꯔꯅ ꯃꯔꯛ ꯊꯠꯅ, ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯗꯞꯃꯦꯜ ꯑꯣꯏꯅ ꯇꯧꯔꯛꯏꯅ ꯃꯉꯥꯜ꯫ ꯃꯉꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯅꯥꯅꯣ? ꯊꯣꯏꯕꯤꯒꯤ ꯅꯨꯄꯥ꯫ ꯃꯉꯥꯜ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯆꯤꯟꯗ ꯀꯅꯥꯅꯣ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤ, ꯃꯥ ꯄꯨꯔꯅꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯤꯟ ꯇꯞꯅ ꯌꯣꯠꯊꯔꯒ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯩ ꯂꯩꯕꯤꯔꯒꯦ? ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯑꯃ ꯁꯥꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯅ ꯑꯄꯥꯝꯕ ꯃꯐꯝ ꯑꯃ ꯈꯜꯂꯣ꯫ ꯑꯩꯗꯤ ꯅꯪꯒ ꯀꯩꯗꯧꯕꯩ ꯋꯥꯔꯤ ꯁꯥꯗꯣꯏꯕ? ꯀꯩ ꯃꯔꯝꯒꯤ ꯅꯪꯒ ꯎꯅꯗꯣꯏꯕ? ꯑꯣ, ꯅꯪ ꯋꯥꯍꯪ ꯍꯪꯂꯤꯕꯅꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯐꯩ, ꯑꯗꯨꯗꯤ ꯑꯩꯁꯨ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯀꯦ, ꯅꯪ ꯈꯨꯝꯗꯤ ꯈꯨꯝꯂꯛꯎꯀꯣ ꯃꯉꯥꯜ꯫ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯕ? ꯀꯩ ꯃꯔꯝꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤꯕ? ꯑꯗꯨ ꯅꯪꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯗꯔꯀꯥꯔ ꯇꯥꯏ ꯇꯥꯗꯦꯗꯣ ꯅꯪꯅ ꯀꯅꯥ ꯑꯣꯏꯗꯅ ꯂꯦꯞꯂꯤꯕꯅꯣ? ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒꯒꯤ ꯃꯔꯛꯇ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯇꯣꯞ ꯅꯪꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯇꯥꯗꯦ ꯍꯥꯏꯗꯅ ꯂꯣꯜꯂꯤꯕ ꯃꯔꯣꯜꯗꯣ ꯅꯁꯥ ꯅꯊꯟꯇ ꯏꯀꯥꯏꯗ꯭ꯔꯣ? ꯅꯃꯥꯏꯗꯣ ꯀꯥꯏꯗ ꯄꯥꯟꯒꯦ? ꯃꯉꯥꯜ ꯄꯨꯔꯅꯒꯤ ꯋꯥꯗꯨꯗ ꯈꯣꯟ ꯀꯟꯈꯠꯂꯛꯏ꯫ ꯑꯣꯏ, ꯏꯀꯥꯏꯒꯗꯕꯗꯤ ꯅꯪꯅꯤꯅꯦ, ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯃꯨꯜꯂꯒ ꯂꯧꯔꯒ ꯀꯂꯦꯖꯥꯒ ꯇꯧꯖ ꯁꯥꯏꯗꯣ, ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯨꯅꯦ ꯁꯛ꯫ ꯄꯨꯔꯅ ꯃꯉꯥꯜꯒꯤ ꯋꯥꯗꯨ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯃꯥꯁꯨ ꯋꯥꯁꯦ ꯉꯥꯡꯂꯛꯂꯗꯤ ꯈꯣꯟꯗꯥ ꯐꯖꯕꯗꯤ ꯈꯛ ꯊꯣꯛꯂꯔꯣꯏ ꯈꯪꯉꯤ꯫ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯏꯁꯣꯟ ꯁꯣꯟꯅ ꯃꯃꯤꯠꯇ ꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯄꯥꯈꯠꯅ ꯐꯝꯂꯤꯕꯤ ꯊꯣꯏꯕꯤꯕꯨ ꯅꯥꯛꯆꯦꯞꯇꯒꯤ ꯍꯥꯏꯔꯞ ꯎꯔꯛꯏ꯫ ꯃꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯁꯥꯎꯕꯗꯨ ꯐꯥꯊꯩ꯫ ꯐꯣꯟꯗ ꯂꯥꯎꯅꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ, ꯁꯛ ꯎꯅꯔꯒ ꯉꯥꯡꯅꯁꯤ꯫ ꯑꯩꯅ ꯍꯥꯏꯒꯗꯕ ꯅꯪꯉꯣꯟꯗ ꯇꯥꯛꯀꯗꯕ ꯌꯥꯝ ꯂꯩ꯫ ꯑꯩꯅ ꯅꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯎ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯥꯝꯖꯕ ꯃꯐꯝ ꯑꯃ ꯈꯜꯂꯛꯎ? ꯌꯥꯝ ꯂꯤꯡꯕꯩ ꯃꯑꯣꯡꯂꯣ? ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅ? ꯑꯁ꯭ꯋꯥꯏꯗ ꯆꯤꯡꯊꯣꯛꯑꯒ ꯀꯥꯞꯊꯣꯛꯑꯝꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯗꯣꯔꯤꯒꯦ ꯍꯥ? ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯃꯉꯥꯜ, ꯅꯪꯅ ꯋꯥ ꯃꯔꯤ ꯂꯩꯅꯗꯕ ꯃꯌꯥꯝ ꯉꯥꯡꯕꯁꯦ ꯅꯔꯥꯜ ꯀꯨꯞꯁꯟꯅꯕ ꯍꯣꯠꯅꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯈꯥꯡꯕ ꯌꯥꯝ ꯃꯥꯜꯂꯤ꯫ ꯑꯣꯏ, ꯎꯁꯤꯠꯇꯕ ꯇꯧꯅꯨ, ꯅꯔꯥꯜ ꯂꯩꯔꯤꯗꯤ ꯅꯪꯅꯤ, ꯂꯝꯒꯤ ꯅꯨꯄꯤꯗ ꯉꯥꯎꯕ ꯅꯔꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕ꯫ ꯄꯨꯔꯅꯁꯨ ꯈꯣꯟꯗꯨ ꯀꯟꯈꯠꯂꯛꯏ꯫ ꯃꯥ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯕ ꯉꯝꯗꯕ ꯇꯥꯟꯖꯥ ꯌꯧꯔꯛꯂꯕꯅꯤ꯫
Jagat nachinare helakano ngang khupangna muk thabada gyan tahanba ngami khang nangumba soinaw amaga urau tharawa ngang na base aigi jachoi ire jana hiring sida yaw aiga nanga wari sasi ko sida makha taba wang kano ai arembada sawalakano Purnagi mawongduda thaibi pakhatna makhuttu tapna pairai Purna ngaihak laurambadu taptharaklaga mangalna wa nganglakpa nangdringai phone do kai aduga phamung nakalduda phamtharai Thaibidi maithongda pumak maksinkre awhabana pik thankre mitlu ani dasu pina tarake tongna tanik lairi Purna makok non thaduna ngaihak tomina phamnamlaga kona thangda Thaibido onsilai Gayino kapke tawride nangai bu thajadabra jingnabra Thaibi Phizi duna mamitu napthoklaga thajadabagi natte yambo adudi kaige ngasi phauda aina yambongda piriba awapase yamankhre haujiksu aiga thengnarubana yambongbada napchahal aiga thengnarambdrabadi masi mayamse kishu thawloi ai khang mangalna aigi wakal onnaba yambongda tukachaba poknaba tawriba hariba ngaktani haiba adubu wakal sina amumu khali yambongse aina awaba nattana ngasi phauda karina aina pirise Purna khumde mamaidu nakal amado onthoklaga domina phami Yamo aise nangi loinabi oibada matik yamna chadre Purna phamlambadagi phuk haugatlaga phone do puthokduna thokri Thaibi kangtholduda ngatharaga thokriba Purna da yengduna lehawi Somda Purna teresta ka khalai mathak hegyawbaga haujiki mangalgi number duda call amuk tawi pai khalakte phone do pocket amuk hapchilaga tomin railing duda ngaraga leptuna lei ngaihak wakhal mawon khalamlaga phone do lokthokduna nawbagi number duda call tawi nawba pai khalakpaga iche kai leirage ai tumdri lairik pariyeba jerakanu ko lairik pari haisini Purna nawbagi mawongduda sauninglambadusu ngaihak phai maithongdu nokphet tawrai aduga khumi hai nache nate aini ibai nang bahayang sangadro school ki exam loikibagi suti leiri ai thaba mata haigedana yadoiro hayeng se ai nang lobalake nachega ko aduga ne hospital jache hayeng test khara tawdawle madu nanga nachega tawminaro aido somda chattaba yadaba thaba ma leiri nangi yani yaroi marol do hairo yani ibai ado iche kai dawrage masa khara ngamdre lehau tawre ngasi yenglubani doctor da test today hayeng tawsina harakpa yani aiga chatke phare nangna yani hairadi yam nungare nangbu lairik laisu kamdawrige kari awatba lei school exam loibaga council exam tawdringai maraksida revision oina oja khara tanasiro ai dum pajageda ado maths khara panbra aduna maruni ne nang India thadoini physics maths sida khara kana honasi hoi phare aino oja kana lei du yengage nangi khangdaba matang ta thok ta sin tawnaba hoi bai abemsu pre-board exam ngasi loiri phare ai heng laklaga magi su kai pami do hanglage adudi thamlage ko Purna phone do kaklaga sor asangba mohondo I aduga amamba atiya duda yengkhalai makhot ani makhongrau pocket da humlaga makhong karan chanduna railing duda ngatharaga leptuna lei wakhal da mawon khali thaudok sina Thaibido wakhal sonthakre ma asiguma changing si tawram noidabani supnagi sanarakliba maru oiriba mido khange haiduna nupidu unaba chatlubani siguma thaudok ama lakani haibasu Purna mangjauna na khanglibani khangna khong thangjanbani adubu Thaibida sokle phare pumnamak oiduna su chayet nariba mangalgi wasimadi
ꯊꯧꯗꯣꯛꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯃꯁꯤꯒꯤꯗꯃꯛꯁꯨꯅꯤ ꯃꯥꯅ ꯁꯤ ꯌꯧꯅ ꯆꯪꯁꯤꯜꯂꯨꯔꯤꯕ꯫ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯇꯥꯎꯔꯝꯂꯒ ꯄꯨꯔꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯂꯛꯏ꯫ ꯃꯥꯅ ꯆꯪꯉꯛꯄꯗ ꯇꯝꯐꯥ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯦ꯫ ꯇꯝꯐꯥꯅ, "ꯀꯧꯕꯁꯨ ꯇꯥꯗꯦ, ꯅꯪꯅ ꯀꯔꯣꯝꯗ ꯑꯃꯨꯛ ꯂꯩꯔꯨꯔꯤꯅꯣ?" "ꯃꯊꯛ ꯀꯥꯔꯨꯕꯅꯤ꯫ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯁꯤ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ." ꯄꯨꯔꯅ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯊꯣꯏꯕꯤꯅꯤ ꯈꯪꯏ꯫ ꯇꯝꯐꯥ ꯃꯆꯥ ꯃꯃꯧ ꯋꯥꯔꯧꯕꯗꯨ ꯐꯔꯦ ꯍꯥꯏꯔꯁꯨ ꯃꯇꯝ ꯈꯔ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯨꯕꯒꯤ ꯃꯅꯤꯜꯗꯤ ꯍꯟꯗ꯭ꯔꯤ꯫ ꯆꯤꯝꯕꯥꯜ ꯊꯣꯛꯅ "ꯅꯈꯣꯏ ꯑꯩꯅ ꯉꯥꯛꯄꯤꯔꯦ" ꯍꯥꯏꯕ ꯋꯥꯁꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯄꯨꯔꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨ ꯂꯧꯔꯒ, "ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯍꯥꯟꯅ ꯆꯥꯊꯣꯛꯂꯝꯃꯣ, ꯑꯩ ꯊꯣꯏꯕꯤꯒꯤ ꯄꯤꯖꯔꯝꯂꯒ ꯀꯣꯟꯅ ꯆꯥꯔꯒꯦ, ꯆꯥꯛ ꯆꯥꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛ." ꯇꯝꯐꯥ ꯈꯨꯝꯗꯦ, ꯃꯆꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯄꯨꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯆꯥꯛ ꯄꯤꯖꯩ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯆꯥꯏ꯫ ꯑꯗꯨꯕꯨ ꯆꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯆꯈꯣꯝ ꯑꯃ ꯑꯅꯤꯗꯒꯤ ꯄꯥꯛ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯔꯅꯅ, "ꯍꯥꯞꯂꯛꯂꯤꯕ ꯁꯔꯨꯛꯁꯤ ꯐꯥꯎꯗꯤ ꯂꯣꯏꯁꯤꯜꯂꯨꯗꯅ." "ꯆꯥꯔꯔꯣꯏꯒꯦ, ꯆꯝꯐꯨꯠꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ." "ꯕꯤꯄꯤ ꯂꯣ ꯑꯣꯏꯔꯤꯗꯣ ꯑꯐꯕ ꯅꯠꯇꯦ, ꯒ꯭ꯌꯥꯟ ꯇꯥꯎ ꯅꯨꯄꯤ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯅꯨ꯫ ꯅꯤꯡꯉꯥꯏ ꯇꯧꯒꯦꯁꯨ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯇꯣꯝꯕ ꯇꯣꯝꯕꯤꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯧ." ꯊꯣꯏꯕꯤ ꯄꯨꯔꯅꯒꯤ ꯋꯥꯗꯨꯗ ꯉꯛꯂꯞ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏꯈꯩ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯕ ꯃꯁꯛꯇ ꯂꯩꯔꯝꯂꯒ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯒ ꯃꯥꯅ ꯈꯜꯂꯨꯗꯕ ꯉꯥꯛꯇꯅꯤ꯫ "ꯅꯪꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ. ꯁꯨꯝ ꯅꯥꯔꯤꯉꯩꯗ ꯐꯨꯕ ꯅꯨꯡꯉꯥꯏꯇꯦꯅ ꯊꯝꯕꯤꯕꯩ ꯋꯥꯅꯤ. ꯑꯅꯥꯕ ꯐꯔꯛꯂꯀꯥꯟꯗ ꯑꯩꯅ ꯌꯩꯕꯗꯨ ꯌꯦꯡꯉꯨ, ꯂꯦꯝꯅ ꯊꯥꯔꯣꯏꯗꯝꯅꯤ." "ꯀꯩꯕꯣ? ꯅꯥꯔꯁꯨ ꯅꯥꯏ ꯍꯥꯏꯗꯦ, ꯋꯥꯔꯁꯨ ꯋꯥꯏ ꯍꯥꯏꯗꯦ. ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯗꯧꯕ ꯋꯥ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛ ꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯦꯅ ꯍꯌꯦꯡꯋꯥꯏ ꯁꯥꯎꯒꯦꯅ ꯃꯇꯝ ꯌꯩꯊꯣꯛꯂꯒ ꯄꯨꯂꯞ ꯊꯝꯈ꯭ꯔꯕꯅꯤ, ꯈꯪꯂꯕ? ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯩꯅ ꯁꯥꯎꯕ ꯈꯨꯠꯁꯥꯎꯗꯨ ꯌꯦꯡꯉꯨ." ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯨ ꯅꯦ ꯇꯥꯕꯒꯤ ꯁꯣꯔ ꯍꯣꯟꯗꯣꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯄꯨꯔꯅ ꯃꯁꯛ ꯑꯃ ꯑꯣꯜꯂꯝꯕꯗꯨ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯥ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯄꯥꯈꯠꯂꯝꯕ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯄꯨꯔꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯄꯜꯂꯛꯇꯦ꯫ ꯊꯣꯏꯕꯤꯁꯨ ꯑꯃꯨꯛ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯄ ꯀꯤꯕꯗꯒꯤ ꯋꯥ ꯉꯥꯡꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯗꯤ ꯊꯣꯏꯕꯤꯒꯤ ꯂꯥꯏꯍꯧꯗꯨ ꯐꯔꯦ, ꯏꯪꯊꯈ꯭ꯔꯦ꯫ ꯄꯨꯔꯅꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤ ꯄꯨꯔꯒ ꯉꯟꯇꯥꯅ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯄꯨꯔꯅ ꯂꯥꯛꯄꯗ ꯔꯥꯁꯤ ꯍꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ꯫ ꯄꯨꯔꯅꯅ, "ꯏꯃꯥꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯕꯣ? ꯏꯆꯥ ꯅꯥꯔꯦ ꯍꯥꯏꯗꯨꯗ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯗꯣ ꯌꯥꯎꯒꯦꯅ ꯁꯨꯇꯤ ꯂꯧꯊꯣꯛꯂꯦ꯫ ꯅꯣꯏ ꯕꯕꯥꯕꯨꯗꯤ ꯆꯠꯈꯤ." "ꯑꯣ, ꯑꯗꯨꯗꯤ ꯑꯕꯦꯝ ꯃꯊꯟꯇ ꯂꯩꯍꯧꯗꯣꯏꯔꯥ?" ꯑꯕꯦꯝ ꯅꯥꯀꯜꯗꯒꯤ ꯍꯨꯠ ꯂꯩꯁꯤꯜꯂꯛꯏ꯫ "ꯂꯩꯔꯣꯏꯌꯦ ꯏꯇꯩ ꯃꯨꯗ꯭ꯔꯂꯣꯟ, ꯑꯩꯗꯤ ꯆꯦ ꯑꯕꯦꯒ ꯂꯩꯔꯝꯃꯒꯦ꯫ ꯑꯩꯅ ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯆꯥꯁꯤ, ꯆꯥꯛꯁꯨ ꯁꯤꯗ ꯆꯥꯁꯤꯅ ꯉꯁꯥꯏꯅ ꯀꯧꯈ꯭ꯔꯦ." ꯔꯥꯁꯤꯅ, "ꯍꯩ, ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯈꯔ ꯅꯆꯤꯟꯗꯨ ꯐꯥꯖꯤꯜꯂꯨꯀꯣ, ꯅꯪ ꯑꯃ ꯃꯊꯣꯡ ꯆꯥꯗꯦ." ꯊꯣꯏꯕꯤ ꯑꯕꯦꯝꯗ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ꯫ ꯄꯨꯔꯅꯁꯨ ꯅꯣꯛꯏ꯫ ꯑꯕꯦꯝꯅ, "ꯀꯩꯅꯣ, ꯑꯩꯈꯣꯏ ꯆꯦ ꯆꯧꯕꯤꯁꯦ ꯅꯥꯕꯩꯔꯣ ꯋꯥꯒꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯅ?" ꯄꯨꯔꯅꯅ, "ꯋꯥ ꯉꯥꯡꯅꯕ ꯏꯅꯔꯖꯤ ꯂꯣꯁ ꯑꯣꯏꯔꯦ." "ꯋꯥ ꯉꯥꯡꯕꯩ ꯏꯅꯔꯖꯤꯗꯤ ꯏꯇꯩꯗ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ? ꯁꯣꯝꯗ ꯈꯗꯥꯡ ꯃꯔꯤꯟ ꯆꯠꯂꯦ꯫ ꯍꯥꯟꯅ ꯈꯔ ꯈꯗꯥꯡ ꯁ꯭ꯀ꯭ꯔꯨ ꯀꯣꯝꯕꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯖꯤꯜꯂꯝꯃꯤ." "ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯦꯝꯕꯗ ꯊꯣꯛꯅꯤ, ꯑꯩꯅ ꯌꯥꯏ." ꯊꯣꯏꯕꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯕꯦꯝꯅ, "ꯏꯁꯧ ꯂꯥꯡꯕꯗ ꯅꯝꯕꯔ 1 ꯆꯦꯟꯕ ꯏꯆꯦꯅ ꯄꯪꯅꯣꯛꯇ ꯅꯣꯛꯄꯁꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯀꯣ꯫ ꯏꯇꯩ ꯅꯪ ꯑꯩꯈꯣই ꯆꯦ ꯆꯧꯕꯤꯗ ꯀꯩ ꯄꯤꯖꯔꯛꯏ?" ꯄꯨꯔꯅ ꯁꯨꯡꯅꯣꯛ ꯅꯣꯛꯇꯕꯤꯗ ꯈꯨꯝꯂꯛꯏ꯫ "ꯃꯤꯅꯣꯛ ꯆꯝꯐꯨꯠ, ꯍꯤꯒꯠꯄꯤ ꯀꯥꯡꯍꯧ, ꯑꯅꯣꯛꯄꯤ ꯕꯣꯔꯥ." ꯔꯥꯁꯤ ꯅꯣꯛꯂꯗꯨꯅ, "ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ, ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯤ." ꯊꯣꯏꯕꯤꯁꯨ ꯃꯃꯥꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯔꯥꯁꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤꯗꯨꯗ ꯅꯣꯛꯆꯔꯁꯨ ꯃꯆꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯔꯦ꯫ ꯆꯤꯟꯕꯥꯜ ꯊꯣꯛꯅꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯅꯥꯎꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯃꯥꯒ ꯃꯆꯦꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯄꯨꯔꯅ ꯃꯈꯣꯏ ꯂꯣꯏꯅ ꯊꯅꯝꯂꯒ ꯄꯟꯊꯕ ꯇꯧꯗꯅ ꯒꯥꯔꯤꯗꯨ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯄꯨꯔꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ
Mangalgi numberduda call hanjin tawi adubu paikhalakte. Matamdo ngali thabak chatpagi pungphamsu tadri. Purna khangi Mangal soidana mayumda leiramgani haiba. Thonganda ngaihak leiramlaga mayumda prap changlai. Purna lakpaduda memchadi ingak ngakre. Madi mana ahenba wa hairubadugi imung kaidana sauna lakliboy ningluri. Ibunga kai leire. Ine Mangalamda kauthokpiro. Kai thabakino ne. Aiga maga thaba ama leire kauda kauthokpiro. Kai thabak no leiribo. Maga igagi personal leba thabak ni. Madi leite ne thabak chatkre. Purna khamliba Mangalgi gari duda yengi. Aduga sumang machi duda makhwang metuna makok non tharaga masagi khungup na maduda ngaihak yengduna lei. Memchadi tarakliba mawong matawduda gyan ngauri. Masu ipapa khatle. Purnaga mamagana sumangda wari saribadu uraduna. Mangalsu usitlaktre khana sawatkre. Masagi kadagi kumtharakduna prap thoglai. Aduga mangonda leplaga mamit anidu khana yengladuna laurai. Sige haidana hauri raingonda. Ha. Kayam lingba mino nang. Aso yamna usitrise nang kayam linggem tahayune. Matam amada aina kem tawba ngamkhidrasu hawjik ai thainagi Mangaldu natre khangbra. Nangi paisana leiba natududa leram chat oktabada utpiwe wani. Adugasu yam ideal oiba miga saradana. Mangal wa haiba nangdi samangda leplamba Purnadu phat paisilaktuna Mangolda lepliba Mangaldu supai pairaga sumangda chingtharai. Aduga mamaida khupakna thai. Mangal sauna non khalaklaga Purnada makhut hange tawbaga amukkasu Purnagi khutumdana thinjili.